Akasvani Imphal Ksh.Chitrabhanu na pau pazari ahanbada maru oiba pau ngasidagi anobo chahi English ngani kunitoi hore hawkib ahing no nyai da miyam na anobo chahi butaram na ongnakhi Pradhan Mantri na ngasi video conferencing ni kutang da beneficiaries sing da Pradhan Mantri Kisan Samman Nidhi scheme gi tarasuba instrument yenthokani amasung Kendra gi Siksya Mantri Dhamendra Pradhana ngasidagi horaga numit chamani chathagadaba larik papagi campaign pare Bharat hogdokani Lebasida COVID-19 gi anova variant Omicron sandorikliba astegi ekoi pumnamakna Jackson batangai fadre manam aduna miyamna atopa matamda vaccine dose na kapthokpiyu amasung atopa miyosingbusu vaccine kapada mateng pangbinaba appeal tawzari lasit astig ngawtoknaba face mask upiyu futaruki social distancing thambiyu maimit amadi khutsa singna hamdokpiyu COVID-19 ga mari lenaba e-paw singi damak National Helpline number singna 01123978046 amasung 1075 ta aduga Manipur gi helpline number na 0385241166 amasung 1800345381 ta phone tawbiyu hauzik mapung oiba paw ngasidagi anoba chahi English ani kungani thoi hore ariba chahi lising ani kun mathoi amasung anoba chahi lising ani kuni thoi anigi sinaram dai hawkib ahing nongyai da miyamna bombulana chingba thaduna anoba chahi butaram na ongnakhi anoba chahi ne lakpada Rajapal amasung Mukhyamantri yauna luchingba kayana yafa pauzal pirakli mahaki paujal da Rajapal laganishin hai anoba chahi lakpaga lonina Manipur gi miyam nungai yafa ba oirishanu anobo chahine lakpada anobo wakolon kayaga lonena nungsizana na hingminaba orishanu lonena chayena ba kya lushinduna tungda lakadaba numisingda harautayamna leminnerasi hairi Mukhyamantri Nongthombam Birena mahaki pauzel da hai anobo chahi lakpaga lonena Manipur gi miyam harautayamba amadi yafa marang kaina leibo orishanu anobo chahi English ngani kunitoi asida amukka hana mipum kunumaki thamoida nungai yafa ba purakpa orishanu amasung khorok thangba kaya kokpa orishanu hairi mahagna hai anobo chahi lakpaga lonena ekhoina pangthoke khanba thabak khudima pangthokpa ngambaga lonena mipum khudima ki marakta nungsi chana na leiminaba orishanu hairi Kendri Mapanthorum amasung Siksya gi Rajya Mantri Dr. R.K. Ranjan Manipur Vidhan Sabha gi Adaksa Yumnam Khemchan Works Mantri Thungam Vishwajit Lau Shingu Mantri Inam Lukhoi Siksha Mantri Sorakhabam Rajena anobo chahi gi yafa paujal pirakli BJP Manipur Pradesh के प्रेसिडेंट ए सरदार देवी मणिपुर प्रदेश कांग्रेस कमेटी MPCC की प्रेसिडेंट एन लोकेन कांग्रेस वर्किंग कमेटी के मेंबर गै खंगाम शिवसेना मणिपुर स्टेट यूनिट मणिपुर पीपल्स डेमोक्रेटिक फ्रंट कम्युनिस्ट पार्टी ऑफ इंडिया मणिपुर स्टेट काउंसिल मणिपुर प्रदेश तृणमूल कांग्रेस कमेटी नसु अनबो चही की अहोबगी याफा पाउजल पिरकली Manipur hauki bapung kumri da COVID-19 gi anoba case tara thingna khip galunena positive oibagi apun masing lak amal lising kumanga chat marfugani pan sure lena astegi naba fabagi apun masing na lak amal lising kulhum doi changa marfugu tare oiduna naba fabagi changcha da marfudra ni pan dasmit ani manga da leiri hozik active case ma marfudra mapan oiri lena astegi sikhi ba apun masing na lising ani subna ani shure Assam Rifles ke Kaichen Manbi Battalion amasung Manipur Police ke apun bakambu amana Thawbal Zilla ge Lesangthem Thaudam mamang lekai degi prepare pro gi mioi amafare security ke apun bakambu asina akang na ba paw umafangba degi mapamaduda tibu humbugi tabuk chatabada mioi adu fabani Amarom da Assam Rifles ki Technopol Battalion na ngangkhoi lanam pusilakpa brown sugar kilogram lising ama chatu khumputere fare Assam Rifles na kodeng thabida achet awo sing check tobada malingi kethin da lupa koti ahum la kuntra humdoi rongi mamal ogeda ba polam sing adu car ama degi fagat ki bani hairi faraba car ama di driver makhata na aingi thabak lakhona na ba more police station de sinakre Imphal gi Nupilan Memorial Complex manaktang harang ayuk thengna khiba nupa gi asib hakchang adu postmortem tongnobu gi dama Rims Imphal gi mokta thamkhre Imphal Police Station gi cherol aman haimi adu matokaram na siram banu haiba khangba ngamdri lagliba January manga gi ayuk pung tera fawada masak taktuna laurodrabadi hongnobi matung ina poloi khargani hairi tabiriba pawasi Akasvani Imphal degini
Pradhan Mantri Narendra Modi na ngasi nung ba matung pungkai pada video conferencing khutang da Pradhan Mantri Kisan Samman Nidhi scheme gi makada beneficiary sing da piba sentangi tarasuba instrument yan thokani scheme asiki makada beneficiary koti tara hembada lupa koti lising kun henbegi senpam sing pigani scheme asiki makada lawmi amamangi imungda chahi amagi oina lupa lising taruk piri Pradhan Mantri na Farmers Producer Organization chahum yankai mathogi equity grant gi senfam gi lupa koti tara mari henba sungasi pithokani masina longmi lak ama lising kun mari henba da kanaba pigani thorum adu da kendra gi lau singu mantri Narendra Singh Tomar su saru yagani Kendra gi Siksya Mantri Dhamendra Pradhan na ngasi dagi horoga numit chamani chathaga daba larik pabagi campaign pare varat hokdokani angang sing oza sing angang sing gi ahlaman sing community amasung educational administrators sing yauna jati gi amadi raja taki mari lena bami khudima saru yana bagi pandamda reading campaign asi hokdokani masi mahero shimbulari pabagi chahinga thanduna makhoida anoba wakhal puthokpa amadi makhoigi aningba apamba adu chinna natraga iduna phungdokpagi chahinga thanbagi khongthang amashuni Pausi sindang si fongnari ba maru eba pausingi dama hauzik Wahengbam Washington lere Washington Ksh.Chitrabhanu Imphal ngarang pangthokiba paugi miphamda Mukhyamantri N Biren na phongdokhiba wafam Mukhyamantri na lilongda has hausi jatra hunkiba covid amadi rajniti yoiba pausingna ngasi Imphal da phongba pausi singi maroiba pau oiri Shanghai Express Manipuri edition da Mukhyamantri N Biren na paumising da phongdokhiba wafam Prime Minister na Barak Thong Shangarang Godori Popi Thaba Lamgi Mapusing Logi Tabak Laukatuna Chairak Pirani Haibasina Ahan Pahelai Noina Sauna Fongli. Pausi Asiki English edition da Maitei Simbu Scheduled Tribe Ta Salhanna Badabi Mirai Betaude Haiba Siribian Wapam Galoinana Peningai Oiba Mawangda Haukraba Sahibu Mukhyamantri na Hangatna Yengkre Haina Sauna Headline Piri. People's Chronicle da Raija Sigi Paikat Kadoriba Project Singi Amadi Pangthokhiba Thabak Thoram Kayagi Matangda Mukhyamantri na Phongdokhibagi Pau Ahanba Headline da Phongli. Popi Farm Singi Mapu Singi Matakta Ain Yoba Thabak Laukatkani Haiba Mukhyamantri gi Wafam Imphal Free Press ta Ahanba Headline Tauri Wafam Asiga Loinana COVID Laisatta Maral Sina Batawgum Si Haiba Mukhyamantri gi Wafam Irei Pakta Headline Piri. Aduga Naharu gi Thokdangdana Popi Pampi Tharamba Singi Lam Mapuda Legal Action Laukhalagani Haiba Color Headline Galoinana Anauba Sahi Lisingani Kunithoi Dagi Chingtam Haiba Gi Mahuta Manipur Gi Mapam Khudingmak Haiba Wahi na Mahut Silagani Haiba Mukhyamantri Gi Wafam Headline Tauri Pongna Phamda Uran Scheme Gi Makhada Imphal Dagi Myanmar Amasung Bangladesh Ki Flight Paiba Hauragani Haiba Mukhyamantri Gi Wafam Ahanba Headline Piri Isial Express ta Mukhyamantri na lupa crore tara sangna sagadaba has house urep uyung tamkhre haiba pauga loinana phuruk khudingmak yaipharaba matamdada saukhatpa iramdam oiba ngamgani haiba Mukhyamantri gi wafam headline tauri covid ki pauda angang singda kapnaba covaxin vaccine thunglare ngasidagi registration hauragani haina sanalai pakya hanba headline da phongli People's Chronicle da Narang COVID positive oiba miyoi tara thengnakiba aduga sibagi chang December thadana khwaidagi wangkhibagi pau galoinana sahi tara mangadagi tara nipal phawbagi angangsingda January 3 dagi vaccine kapa hauragani haina phongli pawasi pongna phamdasu headline tawduna phongli Shanghai Express English ta laibak asida COVID ki ani suba web sandorakhibagi pau mangjongna na pikhiba Cambridge University na Hojik amuk warning tawrpagi pau headline da phongli Huyelan pauda lisingani kunithoi mikhal gi achauba lanpham oiragani haina sauna headline piraduna tongan ba rajniti dol singilu singba singna phongdok na rakhiba wafam sing phongli Mayang Imphal gi nongmai kapagi thodokta chenaba miyoi athuba matamda phanaba MPCC na tabi tawbagi pau Imphal Free Press ta headline tawri Pona phamda BJP ki National President na toina laglibasi BJP ki phibam phattabadagini amasung Shanghai Express Manipuri dana vote soidena kagadaba Congress ki MLA tara manga lairi haiba MPCC ki President N Loken gi wafam irei pakta Mikhal ki campaign da mafia gang culture Mawangda gun culture chatharakuna pisimina yaropani haiba MPCC ki Vice President T.I. Satan Kumar gi wafam headline tauri Chitrabhanu Tagacheri Washington Aroibada maruiba pau amuk hana ngasidegi anoba chahi English ngani kunito haure
hauki ba hing nong yai da miyam na anoba chahi bu taram na ong nakhi Pradhan Mantri na ngasi video conferencing khutang da beneficiary sing da Pradhan Mantri Kisan Samman Nidhi scheme bi tara suba instrument yentokani amashung Kendra ki Shiksha Mantri Dhamendra Pradhan na ngasi dagi horaga numit chamani chathaga da ba lairik pabagi campaign pare Bharat hongdokani Paulo Zeri